mayambu ahanba maktada Manipuri wari yumjauna mayambu amukka hana punemjari ngasi soi khoina phul hora story ama puduna laksari wari asli thokjarpa matamda soi kiba lan kiba kaya yaurabasu mayamna pukchal sauna ngapi aduga mana wari asi hingliba natraga laikhidraba kanagumba mataga mari lainana ijaba wari nasade wari asi bhabna mapung phana sagasaduna ijaba wari amakhakni phare mayam adudi wari asi haunaba tawjarak lagi ngasi gi wari asi gi maming mangpham tawba maiba silaibi numidang wairam gi matam maduda kaithal da kumlakpani lairak sangpham adu kharasu sangi adumok makhona adum tapna tapna laklaba matam maduda mahaki wakhalda sumna khalli iwa phataba siba ngaiba isa phataba chawba ngaiba haibado aigi wakhal sida dumak phauduna leiri iwa phangi na taisa dido as aigi punsia si karamna hingadabano khangdri mano ina thakadabada aino ina thaga leiri isa ni sisu mahi masing tamna bo hona ba duga aigi nupa sisu thabak subo nomba khara tawraklabadi phagadaba nupi aina lam thoklaga paisa tan bai basi migi minok mai samaya masi mabu khangba ngamlibra khangdi asi hairaga silaibi adu maksatli asumna ngai haktangi matungda silaibi mayumde yauri mayumde hek yaubaga mahakna kaithal chalubagi posai singado hek thangdaba hobaga mahaki mapuroi behentoina ase lupa yang khete pirose kai gi basano pot kamate hek silakti hai nang nungti kudingi aina lupa yang khai ni hai basinang khangi banatra as pona posita bane ai nangwa doina taina rakani ko hai nangi pot sit pasita bai khangdi ai gi paisa du di pi daba yaroi moi baba gyang khachik toira basu khrada tase ke dobage aina lai ibase phanade kuire ado isa singa silairik lesu tamna bo hona bada moi baba su kai keno khra hona rakpa yaidana ai thanda khakta hona badu di kadai hoida ge dingam gadoriba napangal samu muk sauba nang laina angang singa si chara hemba haibasibu phajariba waro sibo khajik kharada su khallaga yengbiu ke dobage yengo isa singa se kaya di chara helaga wana khangkhre nangna hotel de khara sa ama khartaw nabukti thana yu du thaklabani na nang te ka su thoyokpa amata tawde ne ha hai nang ai gi singthakte yamna khumningbra ha singthakte yamna khumningbra asi hairaga henthoiba wan hanjarak libo mahaki nupi silaibida kupakna sese thajeli masa nupi hal prap senthorakli aduga imada baba phubiganu haidana mapa henthoiba do khamlami henthoiba su kai gumba amata hek haidana mahaki nupi gi sangawada tap launa pairi aduga siana do hangdok laba matungda lupa sa masatorakli aduga lupa sa masatorakpa matam maduda henthoibina sumna hai kadai tana sakadoribano paisa do yamalle lupa yang khata pugo ai nang sida wangang gadaba nati imung ase aina khwaidagi ningthongni tawningba aina tawbada nangna kaisu thingadaba nati yare lupa sa masoina puragi asi hairaga du maksakre henthoibi paisa khajik ta warabasu tonglaklibodo mahaki mapuroibana pukhiba paisa du uruba matam maduda masadu ishawda songningi masasi kapli su tawraga asumna masanu pi dairai ibema napasi karam haina ngangna gadabano imadi gyamenga amate hek tadre napane na tawriba sisu onthokna beram ika khreda sigumba napasi di sikhibana dum hena pharabani yari si ima kaisu thoina hena khaluranu yari maraina khara leiraga gyan tajarak sanida kadai deki gyan tarakadoribano asuk kuina yum paminarakpada sumaina sum tawduna laabani pakhang oiringai matamda di suba nomba yamna kalli haidana aisi laikai gi ne hoina mayam ma haiduna namdana aisi makhune lehelakibani aduga hojikti imite isa uraklaba matam asida gyan khajekta phau ta daba nupa sibu as aidi khalubada ko anthokna matha sakhre bema nangbu sengalai rabo ima numidang gidi leire haying gidi wandragadi yaro paisa sune lupa sahum gaktang tongjarakpani sama amadi bikini ne puraga sakhradana has haidi matha anthokna sagadorida masida khra thuna sikradi phagadabani isa singa siga gyan tana ingna sikna lehobasi aidi onthona pamjakre ima baba laikhidaba haibasi ima nasu hoi phapudi phati adubu yum masida phagira pharoira nupa amadi leibasi masi amna phabani
ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯐꯠꯇꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯄꯥ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯃꯤꯅꯁꯨ ꯕꯕꯥ ꯂꯩ ꯍꯥꯏꯕꯒꯤ ꯊꯥꯛ ꯑꯃꯗꯤ ꯑꯗꯨꯝ ꯊꯝꯂꯤꯕꯅꯤ ꯕꯦꯃꯥ ꯑꯁꯤꯒꯨꯝꯕ ꯅꯄꯥ ꯑꯁꯤꯗꯤ ꯊꯥꯛ ꯑꯃ ꯊꯝꯒꯦꯔꯥ ꯊꯝꯃꯣꯏꯔꯥ ꯃꯥꯒꯨꯝꯕ ꯃꯄꯥ ꯑꯁꯤꯗꯤ ꯃꯥꯡꯈꯤꯕꯅ ꯐꯩꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯕ ꯕꯦꯟꯗꯔꯗ ꯂꯥꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯌꯨ ꯊꯛꯄ ꯍꯧꯔꯛꯂꯤ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯈꯪꯗꯦ ꯍꯦꯟꯊꯣꯏꯕ ꯅꯨꯃꯤꯗꯥꯡꯒꯤ ꯌꯨ ꯊꯛꯂꯒ ꯂꯣꯏꯔꯦ ꯍꯣꯇꯦꯜꯗ ꯂꯩꯕ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡ ꯃꯕꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯌꯨ ꯈꯛꯇꯅ ꯃꯕꯨꯛ ꯊꯜꯂꯒ ꯂꯣꯏꯔꯦ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯌꯨ ꯑꯁꯤ ꯈꯔ ꯈꯔ ꯊꯛꯄ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯏ ꯇꯣꯝꯕꯤꯒ ꯄꯨꯂꯞ ꯄꯨꯟꯅ ꯌꯨ ꯑꯁꯤ ꯊꯛꯃꯤꯟꯅꯩ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯗꯤ ꯐꯝꯕꯁꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯕꯨꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯏꯇꯥꯎꯗꯤ ꯑꯩꯗꯤ ꯉꯥꯎꯕꯅꯁꯨ ꯍꯥꯜꯂꯤ ꯌꯨꯁꯤ ꯏꯁꯥꯗ ꯊꯛꯇꯕ ꯌꯥꯗꯕꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤ ꯑꯩꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯍꯦꯛ ꯍꯦꯛ ꯂꯥꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯅ ꯏꯇꯥꯎ ꯑꯩꯗꯤ ꯐꯅ ꯀꯨꯏꯔꯦꯗ ꯌꯨꯝꯗꯁꯨ ꯅꯨꯄꯤꯒ ꯄꯩꯁꯥꯁꯤ ꯄꯤꯌꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯉꯥꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯏꯇꯥꯎ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯣꯝꯕꯤꯅ ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯏꯇꯥꯎ ꯅꯪꯕꯨ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯍꯟꯗꯅ ꯌꯦꯡꯉꯨ ꯅꯪꯅ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯕ ꯈꯨꯗꯤꯡ ꯄꯤꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯏꯁꯥꯁꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯌꯨ ꯑꯁꯤ ꯊꯛꯄ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯃꯛ ꯌꯨ ꯊꯛꯄꯁꯤ ꯊꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯇꯣꯏꯅ ꯉꯥꯎꯅ ꯊꯛꯄꯃꯛ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯁꯨ ꯀꯌꯥ ꯀꯟꯅ ꯊꯤꯡꯕꯃꯛꯇꯤ ꯑꯣꯏꯗꯦ ꯍꯦꯟꯊꯣꯏꯕꯅ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯥꯅ ꯄꯩꯁꯥ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯉꯥꯡꯉꯤ ꯈꯪꯗꯦ ꯏꯇꯥꯎ ꯁꯤꯁꯨ ꯂꯨꯄꯥ 50 ꯈꯛꯇ ꯄꯤꯌꯣ ꯍꯥꯏꯗꯅ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯄꯤꯌꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯄꯣꯠꯇꯦ ꯃꯥꯅ ꯄꯤꯌꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯄꯩꯁꯥꯁꯤ ꯅꯝꯗꯅ ꯍꯦꯛꯇ ꯂꯧꯔꯛꯄꯅꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯟꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗ꯭ꯔꯕꯣꯠꯅꯤꯗ ꯅꯨꯄꯤ ꯐꯠꯇꯕ ꯂꯣꯏꯅꯕꯁꯤ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯈꯜꯂꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯍꯟꯗꯅ ꯊꯝꯂꯤꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯤꯅ ꯊꯤꯅ ꯇꯧꯏ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯤꯅ ꯂꯩꯀꯥꯏꯅ ꯄꯥꯎ ꯇꯝꯂꯛꯄꯗꯗꯤ ꯃꯥꯅ ꯑꯣꯠꯂꯤ ꯍꯥꯏꯗꯅ ꯄꯥꯎ ꯁꯤꯗꯥꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜꯁꯨ ꯐꯈ꯭ꯔꯕ ꯃꯁꯥꯁꯨ ꯆꯥꯎ ꯁꯥꯡꯂꯤꯕ ꯃꯥꯅ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯗ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯑꯣꯏꯅ ꯃꯁꯥꯁꯤꯡ ꯑꯁꯤ ꯊꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯃꯥ ꯃꯁꯥꯃꯛꯁꯨ ꯆꯥꯕ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯏꯇꯥꯎꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯀꯔꯤ ꯋꯥꯈꯜꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯅꯠꯇꯦ ꯏꯇꯥꯎꯅ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯧꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯏꯁꯥꯁꯤ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯂꯨꯔꯕꯁꯨ ꯑꯃꯕꯨ ꯇꯧꯕ ꯆꯠꯂꯨꯔꯕꯁꯨ ꯏꯁꯥꯁꯤ ꯋꯥꯔꯦ ꯍꯥꯏꯗꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯇꯥꯎꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯃꯠꯇ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯗꯦ ꯅꯨꯄꯤꯒꯤ ꯅꯥꯄꯥꯡꯒꯜꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯦꯛ ꯐꯅ ꯂꯩꯔꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯊꯕꯛ ꯁꯨꯍꯟꯕ ꯍꯥꯏꯕꯁꯤ ꯏꯇꯥꯎꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯑꯁꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯁꯤ ꯕ꯭ꯔꯪ ꯂꯥꯎꯅ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯂꯤ ꯍꯦꯟꯊꯣꯏꯕꯅ ꯏꯇꯥꯎꯒꯤ ꯊꯕꯛ ꯁꯨꯕ ꯁꯨꯗꯕ ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯇꯥꯎ ꯌꯨꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯏꯊꯤꯜ ꯄꯤꯕꯁꯨ ꯌꯥꯔꯣꯏ ꯍꯣꯏꯅꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯔꯣꯏ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯏꯇꯥꯎꯅ ꯅꯤꯡꯊꯧꯅꯤ ꯇꯧꯕꯇꯕꯨ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯨꯗꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯎꯕꯤꯕ ꯐꯩ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ ꯅꯨꯄꯤꯅ ꯂꯥꯡꯐꯩ ꯆꯠꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯋꯥꯊꯣꯛ ꯆꯥꯎꯔꯛꯀꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯥꯄꯥꯡꯒꯜ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯕ ꯅꯪ ꯑꯃ ꯂꯩꯅ ꯅꯪꯒꯤ ꯅꯨꯄꯤ ꯂꯥꯡꯐꯩ ꯆꯠꯂꯒ ꯄꯩꯁꯥ ꯇꯥꯜꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯕ꯭ꯔꯥ ꯍꯦꯟꯊꯣꯏꯕꯅ ꯏꯇꯥꯎ ꯃꯗꯨꯗ ꯏꯇꯥꯎꯅ ꯎꯐꯝ ꯊꯣꯛꯇꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯅꯤ ꯏꯇꯥꯎꯅ ꯀꯩꯒꯨꯝꯕ ꯎꯁꯤꯜꯂꯛꯂꯕꯗꯤ ꯏꯇꯥꯎ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯦꯟꯊꯣꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯇꯣꯝꯕꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯑꯩꯒꯤꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯑꯗꯨꯗ ꯅꯪꯁꯨ ꯅꯥꯄꯥꯡꯒꯜ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯅꯆꯥꯁꯤꯡ ꯑꯁꯤꯁꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯅꯣꯡꯃꯇ ꯈꯟꯖꯤꯜꯂꯨꯗꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ
ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯁꯨ ꯈꯔ ꯉꯥꯎꯔꯦ ꯅꯪꯁꯨ ꯈꯔ ꯉꯥꯎꯔꯦ ꯋꯥ ꯃꯈꯥ ꯁꯝꯊꯔꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯌꯨ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯛꯅꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯦꯟꯊꯣꯏꯕ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯇꯣꯝꯕꯤꯗꯣ ꯃꯗꯨꯗ ꯄꯩꯁꯥ ꯑꯁꯤ ꯑꯩꯅ ꯄꯨꯂꯞ ꯄꯤꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯕꯅꯣ ꯏꯕꯥꯅꯤ ꯈꯖꯤꯛ ꯈꯖꯤꯛ ꯈꯟꯅꯔꯒ ꯄꯤꯔꯁꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯝꯗ꯭ꯔꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯧꯔꯒ ꯊꯛꯈꯤꯕ ꯃꯗꯨꯒꯤ ꯑꯊꯛꯃꯅꯗꯣ ꯃꯗꯨ ꯈꯛꯇ ꯄꯤꯔꯝꯂꯒ ꯍꯦꯟꯊꯣꯏꯕ ꯑꯗꯨꯝ ꯐꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯤꯅ ꯁꯨꯝꯅ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯏ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯀꯇꯟꯁꯤꯗꯤ ꯑꯁꯨꯛ ꯂꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯁꯤ ꯉꯥꯡꯅ ꯁꯛꯅꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯈꯤꯗꯦꯗ ꯌꯨꯕꯨ ꯊꯛꯂꯕꯗꯤ ꯃꯁꯥꯒꯤ ꯃꯀꯣꯛ ꯑꯁꯤ ꯌꯥꯗ꯭ꯔꯤ ꯅꯨꯄꯤ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯗ ꯑꯁ ꯁꯤꯂꯩꯕꯤ ꯑꯁꯤ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯃꯌꯨꯝꯁꯨ ꯄꯥꯜꯂꯛꯄ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯅꯨꯄꯤ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯁꯨ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯏ ꯃꯆꯤꯜꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯍꯥꯏꯅꯁꯨ ꯆꯩꯕ ꯅꯪ ꯏꯃꯥꯟꯅꯕꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯌꯨ ꯊꯛꯐꯝ ꯕꯦꯟꯗꯔ ꯑꯗꯨꯗ ꯊꯨꯞꯆꯤꯜꯂꯝꯕ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯣꯏꯕꯅꯤꯅ ꯅꯪ ꯑꯩꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯗ꯭ꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯃꯠꯇꯁꯨ ꯑꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯍꯦꯟꯊꯣꯏꯕ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯧꯔꯛꯂꯦ ꯃꯪꯐꯝꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯌꯨꯕꯨꯗꯤ ꯉꯥꯎꯏ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯃꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃꯗꯤ ꯐꯥꯎꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯕ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯑꯃꯠꯇ ꯍꯦꯛ ꯈꯪꯖꯗꯦ ꯃꯪꯐꯝꯒꯤ ꯃꯌꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯉꯧꯔꯣꯛ ꯉꯧꯔꯕ ꯐꯤ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯣ ꯍꯦꯟꯊꯣꯏꯕ ꯁꯨꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯅ ꯑꯥꯗ ꯂꯩꯔꯤꯁꯤ ꯐꯤ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯆꯠꯄ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯐꯤꯔꯣ ꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕ ꯐꯤ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯗꯣ ꯃꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯤ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯪꯐꯝ ꯃꯅꯨꯡ ꯊꯪꯕ ꯑꯗꯣꯝꯗ ꯄꯨꯂꯞ ꯆꯪꯈꯤꯔꯝꯃꯤ ꯍꯦꯟꯊꯣꯏꯕ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯍꯦꯟꯊꯣꯏꯕꯒꯤ ꯃꯁꯥꯁꯤ ꯇꯧꯐꯝ ꯆꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯍꯦꯟꯊꯣꯏꯕꯅ ꯃꯪꯐꯝ ꯑꯁꯤꯗꯩꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯌꯦꯡꯉꯨꯒꯦ ꯃꯪꯐꯝ ꯑꯁꯤꯗ ꯐꯤ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯆꯠꯈꯤꯕꯁꯤ ꯌꯦꯡꯉꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕ ꯐꯤ ꯑꯃ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯆꯪꯈꯤꯕ ꯃꯪꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯃꯪꯐꯝ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯅꯣꯟꯊꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝ ꯃꯁꯥꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯃꯪꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯅꯣꯟꯊꯔꯒ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯑꯃꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯆꯤꯡꯊꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯔꯛꯂꯤ ꯍꯦꯟꯊꯣꯏꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯔꯒ ꯆꯤꯡꯊꯩ ꯍꯦꯟꯊꯣꯏꯕ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯈꯨꯠ ꯑꯗꯨ ꯆꯤꯡꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯈꯟ ꯈꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯪꯐꯝ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯁꯥꯟꯅꯔꯤꯕꯁꯤ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯁꯤ ꯁꯠ ꯊꯥꯗꯣꯔꯛꯂꯤ ꯍꯦꯟꯊꯣꯏꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯒ꯭ꯌꯥꯟꯒꯤ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯕꯅꯤ ꯍꯦꯟꯊꯣꯏꯕꯅ ꯑꯩꯕꯨ ꯌꯨ ꯉꯥꯎꯏ ꯍꯥꯏꯗꯅ ꯃꯪꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯆꯤꯡꯊꯕ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯊꯣꯛꯂꯛꯎ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯊꯣꯛꯂꯛꯎ ꯑꯁꯤ ꯍꯥꯏꯅ ꯍꯦꯟꯊꯣꯏꯕ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯪꯐꯝ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ ꯍꯦꯟꯊꯣꯏꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ ꯃꯩꯁꯨ ꯑꯃꯠꯇ ꯄꯥꯏꯍꯧꯗꯕ ꯑꯗꯨꯒ ꯀꯅꯥꯅꯣ ꯃꯪꯐꯝ ꯃꯅꯨꯡ ꯑꯁꯤꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯐꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯍꯦꯟꯊꯣꯏꯕ ꯎꯈꯤꯕꯒꯨꯝ ꯇꯧꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯍꯦꯟꯊꯣꯏꯕꯗ
ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯪꯐꯝꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯃꯨꯛꯁꯨꯛ ꯃꯨꯅ ꯑꯗꯨꯃꯛ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯁꯥꯁꯤ ꯅꯤꯁꯥ ꯏꯍꯟꯍꯟꯕꯒꯨꯝ ꯃꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯄꯥꯏꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ? ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯁꯨ ꯃꯪꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯠꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯐꯝ ꯖꯒꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯍꯦꯟꯊꯣꯏꯕ ꯃꯪꯐꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯒꯤ ꯃꯁꯥꯁꯤ ꯈꯔ ꯇꯞꯅ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯈꯠꯂꯛꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯟꯊꯣꯏꯕ ꯍꯦꯟꯊꯣꯏꯕ ꯍꯥꯏꯔꯒ ꯀꯧꯕꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯦꯟꯊꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯍꯦꯟꯊꯣꯏꯕꯅ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ, ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯎꯔꯤꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕ ꯑꯐꯤꯡ ꯑꯐꯥꯏ ꯇꯧꯔꯒ ꯃꯌꯨꯝ ꯇꯥꯟꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯝꯗ꯭ꯔꯤ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ ꯑꯗꯨꯃꯛ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯃꯄꯨꯔꯣꯏꯕ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯅ ꯑꯗꯨꯃꯛ ꯆꯪꯈꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯍꯥꯏꯗ꯭ꯔꯤ꯫ ꯏꯕꯦꯝꯃ, ꯅꯄꯥꯁꯤ ꯆꯥꯛ ꯑꯃꯠꯇ ꯍꯦꯛ ꯆꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯏꯆꯥꯁꯨ ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯅꯨꯄꯥꯗꯨꯗꯤ? ꯏꯃꯥ, ꯏꯕꯨꯡꯉꯣꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯌꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯝꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯍꯦꯟꯊꯣꯏꯕ ꯑꯌꯨꯛꯀꯤ ꯃꯇꯝꯒꯤ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨ ꯊꯛꯄ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯄꯩꯁꯥ ꯈꯔ ꯂꯦꯝꯃꯛꯄ ꯁꯔꯨꯛ ꯑꯗꯨꯅ ꯑꯗꯨꯃꯛ ꯊꯛꯀꯅꯤ ꯍꯥꯏꯗꯅ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯍꯦꯟꯊꯣꯏꯕ ꯉꯥꯎꯗꯅ ꯐꯩꯗꯅ ꯑꯗꯨꯃꯛ ꯇꯧꯔꯛꯄꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅ ꯌꯥꯝꯂꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯜꯍꯩꯕꯤꯁꯨ ꯃꯃꯪ ꯃꯍꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯪ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ, ꯏꯃꯥ, ꯀꯔꯤ ꯃꯪꯅꯣ? ꯅꯪ ꯕꯕꯥꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯥꯁꯤꯁꯨ ꯊꯤꯕ ꯑꯃꯠꯇ ꯍꯦꯛ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯪ ꯕꯕꯥꯁꯤ ꯄꯠꯊ ꯄꯨꯝꯊꯔꯒ ꯂꯪꯆꯥꯛ ꯀ꯭ꯋꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯝꯍꯥꯡ ꯑꯃꯗ ꯇꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯃꯪꯍꯥꯁꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯠꯇꯦ, ꯅꯄꯥꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕꯁꯤꯁꯨ ꯍꯦꯟꯃꯜꯂꯛꯂꯤ꯫ ꯃꯤꯒꯤ ꯃꯆꯥ ꯇꯣꯝꯕꯤ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ, ꯃꯤꯒꯤ ꯃꯆꯥ ꯃꯃꯥꯟꯅꯕꯁꯤꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯅꯣꯝꯗꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯃꯇꯨ ꯃꯆꯥ ꯋꯥꯍꯟꯗꯦ꯫ ꯍꯣꯏ, ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯌꯨ ꯊꯛꯄꯅ ꯊꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯄꯥꯁꯤꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ꯫ ꯏꯃꯥꯒꯤ ꯃꯪ ꯑꯗꯣ ꯃꯀꯨꯅꯤꯗ, ꯃꯀꯨ ꯃꯪꯅꯤ꯫ ꯀꯩꯁꯨ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯕ ꯌꯨ ꯊꯛꯎꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯖꯇ꯭ꯔꯥ ꯃꯈꯨꯠꯇ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯈꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯀꯩꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯖꯇ꯭ꯔꯥꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯇꯨꯔꯦꯟ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯂꯩꯕꯥꯛ ꯄꯔꯦꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯃꯗꯨꯒꯤ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯅꯕ ꯍꯥꯏꯗꯅ ꯖꯇ꯭ꯔꯥꯁꯨ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯌꯣꯄꯥꯛ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯂꯝ ꯑꯁꯤ 3ꯂꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯔꯝꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯈꯥ ꯊꯪꯕ ꯏꯁꯤꯡ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝ ꯑꯗꯨꯗ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯀꯨꯡꯒꯣꯟ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯀꯥꯅ ꯁꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯃꯀꯣꯛ ꯌꯥꯎꯗꯕꯅ ꯌꯥꯎꯗꯕ, ꯃꯈꯨꯠ ꯌꯥꯎꯗꯕꯅ ꯌꯥꯎꯗꯕ, ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯌꯥꯎꯕꯅ ꯌꯥꯎꯗꯕ ꯑꯁꯤꯒꯨꯝꯂꯕ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯁꯟꯁꯥꯔ ꯁꯥꯔꯒ ꯀꯥꯔꯛꯂꯤ꯫ ꯃꯗꯨ ꯂꯥꯛꯄ ꯎꯕꯗꯨꯗ ꯖꯇ꯭ꯔꯥꯅ, ꯅꯈꯣꯏ ꯂꯥꯛꯇꯤ ꯂꯥꯛꯑꯦꯗꯅ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯍꯥꯟꯃꯨꯛꯇꯤ ꯂꯩꯀꯥꯏꯒꯤ ꯃꯪꯐꯝ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯥꯗꯣꯛꯄ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯅꯈꯣꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯔꯦꯝ ꯊꯛꯄ ꯂꯩꯔꯤꯕ ꯑꯉꯥꯡ ꯍꯦꯟꯊꯣꯏꯕ ꯍꯥꯏꯕꯁꯤꯅ ꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯟꯗꯛꯃꯨꯛꯀ ꯎꯔꯕꯗꯤ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ꯫ ꯉꯁꯤꯗꯤ
Nakhoi aigi inak asida laibada nakhoi phana kuina sanagadabani. Ngasidi turel khongbana sida kanagumba amatasu uraroida. Phare phare. Sigi porakliba sakthak mayam asi aigi nati nakhoi gi sakthakni. Si charo charo. Asi hairaga sadong khara puduna laklibado jatra na mahaki timu laimu mayam singa duda thadoi. Timu laimu mayam singa dusu jahu hekta upsilaga makhoi mayam purup munaraga dumak sakri. Asomdana henthoiba isai ngang-ngang-dana mawa laugde haibagi matagumna laikai si tholau haidana masildasu punglauda lawi. Laikagi mioisinasu henthoiba se hanadagi hauna yuasi thaklaga dumak lakpani. Aduna mahak onsinarunu haidana kanagumba amatasu onsinadana dumak lakpani. Henthoiba mahakna ngamle haidana masildasu murum suolaga dumak lakpani. Laikagi mioisinasisu kanagumba amata thoraktri. Aina loina ngamle haidana henthoiba masilda dumak suonduna lakpani. Asum taudana henthoiba makoigi turel mapan waduda sumasum lambi mathak aduda dumak lakpani. Makoigi uwa khara kungna horiba sorok mapan wai haibadi turel cheliba mapan waduga thangnaribado u horiba marak aduda henthoiba su mapan waduda khara nakna lakpani. Asumna lakpa matam aduda henthoiba makha thangba saruga sida kaigumba khara leiba mali haidana timu laimu mayam singa jaujau munaduna sariba sakthak mayam singado maduna makhol singado khara langba tholakle. Henthoiba madu yengluba matam maduda mahaki mamita kaino khara uba horakle. Henthoibana ada uri sidi karino mi mayam ama kaigumba khara munadana sabagum tawida mai somata thande. Asi hairaga henthoiba mahaki masada jaja yamna khalai. Ngihaktangdi mahaksu adum sableptuna yengi. Handa mukti henthoiba karigumba amadi khalakle. Langliba mayam asigi marak asidaisu kaigumba amadi tauge. Asi hairaga manakta taba nungtumama taplauna paire. Aduge henthoiba su mahaki masaduda kaigumba ama ising singnadana ising lairiba maike somaduda nungtumadu jabang laun hekta thadai. Timu laimu mayam ilamba pumnamak singado sap hekta lepaga swai laun hekta mangki. Madu urakpa matam maduda henthoiba nisa se khanga nalle. Ada lairisi kanano sibu migi mitamoyna sitawi. Hausing haktangi mamangda uramba singado suloina mangkre aduga misak si kakta lehawi nupa oina sutawi. Asi hairaga henthoiba munna yengi. Aduga wakhalda su jaja yamna khalli. Ngai haktang lairaba matungda henthoiba adum munna yenglaba matung phuk hogolaga sakya haidana tawi. Adubu asomdana migi lai sanariba pumnamak sing thukai haidana jatrasina aiki sanariba lai mayam asi nang hek thukai raba. Henthoiba nang khanganida nahan su nang na thukai ba duga ngasi su nang na thukai ba. Asi hairaga jatrado yana mai hoba makai saurakle. Aduga henthoiba gi mahaki masadu da kaigumba ama ikhan khallaga adum taping chatli. Jatra sumakuta pairakliba yopak ado paiduna laklaga henthoiba gi manak tamna lai. Jatra gi tung thangba saruga sidasu timu laimu mayam amana adum inaduna laklibani. Henthoiba gi manak yoramdai gi tanjadu da henthoiba su khonglai ase khara thuna makhong hairang tauraga dumak chatli. Adubu henthoiba numisim haki numisuro haiba tamlaba mali. Mamang aduda kanagumba khara sabun oina mami sami oina katukaran chatlibado henthoiba mamita uba horakle. Uriba pumnamak singa se henthoibana aigi imang asida kanano katukaran chapagum tauribasi. Asi hairaga henthoiba kanano haidan hangi. Adubu timu laimu mayam singa dunadi kanagumba amatasu mahakni aini haiba karigumba amatasu hairaktre. Henthoibana chalo nishaga loina hanba makai shasi ngawduna lakpani adubu kaigumba thodok khrana si shasi kaigumba ma itok taurabani. Chalo sakra chalo. Asi haidana henthoibasu nakalda thaidolaga sakya haidana tauba matamda tung thangba sal auriba madugi timu laimu mayam singadugi marakta timu laimu amana henthoibagi makut ase tap laun hekta pharakle. Henthoiba karino haiba gyameng kamate hekta ade.
ꯍꯦꯟꯊꯣꯏꯕꯁꯨ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅꯤ ꯃꯈꯨꯠ ꯑꯗꯨ ꯁꯪꯇ꯭ꯔꯣꯡ ꯁꯥꯡꯂꯒ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯃꯅ ꯃꯈꯨꯠ ꯑꯗꯨ ꯁꯥꯡꯅ ꯍꯦꯛꯇ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯁ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯃꯈꯨꯠꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯝꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯔꯒ ꯀꯥꯊꯦꯛ ꯀꯥꯔꯒ ꯁꯪꯇ꯭ꯔꯣꯡ ꯁꯥꯡꯅ ꯂꯩꯔꯝꯕꯗꯨꯗ ꯍꯦꯟꯊꯣꯏꯕ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯍꯦꯟꯊꯣꯏꯕꯁꯨ ꯃꯁꯥꯁꯤ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯇ꯭ꯔꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯂꯦꯡꯖꯨꯝꯗ ꯃꯍꯥꯛꯀꯤ ꯄꯥꯏꯔꯛꯂꯤꯕ ꯌꯣꯄꯥꯛ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯂꯥꯛꯂꯦ꯫ ꯑꯁꯨꯝꯅ ꯖꯇ꯭ꯔꯥꯒꯤ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯎꯍꯜꯂꯒ ꯍꯦꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯦ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯃꯁꯥꯁꯤ ꯀꯤꯅ ꯊꯛ ꯊꯛ ꯂꯥꯎꯅ ꯅꯤꯛꯂꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯤ ꯀꯟꯕꯤꯌꯨ, ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩ꯫ ꯍꯦꯟꯊꯣꯏꯕ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯇ꯭ꯔꯥꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯌꯣꯄꯥꯛ ꯑꯗꯨ ꯃꯗꯨꯅ ꯍꯦꯛꯇ ꯍꯦꯟꯊꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯐꯩꯒꯜ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ, ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯎꯅ ꯈꯥꯡꯉꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯖꯇ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯃꯦꯜꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯄꯨꯔꯛꯂꯦ꯫ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯋꯥꯏ ꯃꯍꯥꯛꯅ ꯉꯁꯥꯏ ꯂꯥꯏ ꯈꯨꯔꯝꯈꯤꯕ ꯖꯒꯥꯗꯣ ꯃꯗꯨꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯍꯦꯟꯊꯣꯏꯕꯁꯤ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯊꯝꯃꯤ꯫ ꯍꯦꯟꯊꯣꯏꯕ ꯃꯁꯥꯁꯤ ꯂꯦꯡꯕ ꯂꯥꯛꯄꯁꯨ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯀꯣꯝꯗꯣ ꯃꯤ ꯑꯃ ꯍꯥꯞꯄ ꯆꯟꯕꯒꯤ ꯀꯣꯝ ꯑꯗꯣ ꯖꯔ ꯖꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯖꯇ꯭ꯔꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, "ꯍꯩ, ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯀꯅꯥꯅꯣ? ꯑꯩꯒꯤ ꯐꯩꯕꯥꯛ ꯑꯁꯤꯗ ꯌꯣꯄꯥꯛꯅ ꯌꯥꯟꯁꯤꯜꯂꯛꯏꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪ ꯑꯗꯨ ꯈꯪꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯌꯦꯠꯂꯛꯏꯕꯁꯤ꯫ ꯑꯗꯨꯅ ꯅꯪ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃꯠꯇ ꯈꯪꯂꯣꯏꯗ꯭ꯔꯤ꯫ ꯅꯪ ꯃꯐꯝ ꯖꯒꯥꯁꯤꯗ ꯅꯪꯒꯤ ꯃꯣꯡꯐꯝ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯇ꯭ꯔꯥꯗꯣ ꯃꯁꯥꯁꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯍꯦꯟꯊꯣꯏꯕꯅ, "ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯋꯥ ꯉꯥꯡꯕ ꯉꯝꯗꯅꯕ ꯍꯥꯏꯗꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯇ꯭ꯔꯥꯅ ꯃꯍꯥꯛꯀꯤ ꯁꯥꯟꯅꯈꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯒꯤ ꯃꯃꯥꯡꯃꯛꯇ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗ꯭ꯔꯕꯅꯤ꯫ ꯍꯦꯟꯊꯣꯏꯕꯁꯤ ꯃꯁꯥꯁꯨ ꯄꯨꯡꯀꯤꯗ ꯀꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯤꯂꯩꯕꯤ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝ ꯑꯁꯤ ꯆꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯂꯩꯕꯤꯅ, "ꯑꯁ, ꯄꯥꯝꯕꯣꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯣꯡꯈ꯭ꯔꯦꯗ꯫ ꯅꯄꯥꯗꯨꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯂꯕꯖꯥꯠꯅꯣ? ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯁꯤ, ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯁꯤ" ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯦ꯫ ꯑꯁꯨꯝꯗꯅ ꯍꯦꯟꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯍꯥꯛ ꯁꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯀꯧꯕ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯖꯇ꯭ꯔꯥꯅ, "ꯍꯦꯟꯊꯣꯏꯕ, ꯅꯪ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯪꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯐꯨꯝꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅꯔꯣ" ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯐꯝ ꯑꯗꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯔ ꯆꯥꯎꯅ ꯂꯨꯅ ꯇꯧꯊꯔꯕ ꯃꯇꯨꯡꯗ ꯖꯇ꯭ꯔꯥ ꯍꯤꯡꯅ ꯑꯗꯨꯃꯛ ꯍꯦꯟꯊꯣꯏꯕꯗꯨ ꯀꯣꯝ ꯃꯅꯨꯡꯗ ꯀꯥꯎꯊꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯦꯞꯄꯒ ꯑꯃꯠꯇ ꯍꯦꯛ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯗꯨꯃꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯇ꯭ꯔꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯋꯥꯏꯗ ꯇꯥꯔꯤꯕ ꯅꯨꯡꯇꯨꯝ ꯑꯆꯧꯕ ꯑꯃ ꯍꯦꯟꯊꯣꯏꯕꯒꯤ ꯃꯀꯣꯛꯇ ꯁꯨꯖꯤꯜꯂꯤ꯫ ꯍꯦꯟꯊꯣꯏꯕꯁꯨ ꯃꯁꯥꯁꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕ ꯃꯔꯝꯅ ꯃꯁꯥꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯅ ꯁꯣꯔ ꯀꯕꯛ ꯍꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯇ꯭ꯔꯥꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯀꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯈꯣꯠꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯛ ꯐꯨꯝꯖꯤꯜꯂꯤ꯫
Leibak-sing ado kanagumba amatana khangdanaba haidana yamna kan hekta chesinna yaissilaga mahaksu adum phumduna thanami. Khangbra aina sanaringai matam asida kanagumba amatana thingo pirapa yaroi. Asi hairaga adumak chatkhrei. Asomdana mama masani do nahan makhadi ngan hanjilaktrabasu adum handi hanjalakpani. Pung ama ahingi tasilaklaba phawbada Silaibi mama masado ngairami. Masanupi duna witharaklaba matam aduda Silaibi na sumna hairai. Ibema nangbu tumninglabo. Ima aidi yamna tumningle. Ha nang tumningle haiba. Oh farisi changnaba tawrasi. Napado marai laksarasani. Asi hairaga mama masani edo adum tumba sangkre. Asum tawdana ngihaktang lairaba matung Silaibigi makoigi imung asi kaigumba makhol khara taba horakle. Yumthak asida mi amana kosa satuna makhol ama taba horakle. Aduga thong asida su kanagumba amana thong asi hangdoklo haibagi matagumna dong laun hekta thinba horakle. Silaibi dauriba pumnamak sing asida karino haidana wakhalda su khale. Kainoda mi ama lakpagumna makhol khara su dong launa thinbagum tawida aigi wakhalnara. Asi haina laijungai matam maduda henthoiba lakpagi matawgumna thong asi hangdoklo haibagi matagumna thong asi dong launa thinba horakle. Mapalomdagi thong asi thong hango ai lae haidana Silaibi mahaki mapuroibagi khonjel da hairaklibodo yamunna tarami. Silaibina lae asi hairaga thoktuna thong asi hangdokloi. Adubu thong asi hangdokluba matam maduda kanagumba amatadi leiramde. Silaibi mahaki haujik tawkiba takiba mayam singaduna maram oiduna ingangakle. Silaibina kainoda haujik waida takiba makhol singaduna kadai waida chakraba mabu haujik waida lakiba daine. Asi hairaga Silaibi leidana yengi adubu kanagumba amata leibudi udi. Silaibi thongalomda yengsili. Adubu thongalomda hek yengba matam maduda kanagumba ama musin muba makai konthong sei adugi mapa aduda haibadi konthong sei duna phairiba madugi mafam jaga aduda kanagumba ama lepaga leiribado madu urakle. Madu uba matam maduda ada lepaga leirisidi kanano sibo. Asi hairaga Silaibi munna khalli. Haipetang thoklaga yengluge haidana thoklaga yengbani. Adubu kanagumba amata lepaga leiramde. Matawasida kainoda handa marak tawrakliba mong matawsing asi aibu sasi gyamenga amata hek takidreda. Haujing haktanggi mamangda tawrambadusu kainoda. Asi hairaga Silaibi masa mathantana wakhal khalli. Yum manungda sanglagi haidana tunglai thoklaga sanglaklaba matam maduda makhoigi konthong wangmadagi kanagumba amana Silaibi haidana kaurakle. Silaibi kaurakliba tarakliba makhol mayam sing asi masasi pangkida kiraklabani. Silaibina onthokna hina kidreda aigi sagi tu sisu khyau launa hekta sungai. Asi hairaga Silaibi mahaki masasi kaigumba amadi itauk tawre haidana masasi singna adumak lai. Makhoigi mangol kakhalamdagi matam maduda makhoigi yana kha thangba sarukta kanagumba mamami sami oina leiribado Silaibi surakle. Silaibi haipe cheptharaga yengluba matamda mahaki nupagi saban oina sutawi. Silaibina kainoda mabo laaba sala. Asi hairaga prap changsilobani. Adubu yana khada lepagi mita moina uribadusu yana khagi kasilomda adumak changsingkre. Tawriba pumnamak sing asida Silaibi masasi kibana su thak nikle. Asumna Silaibi laijangai matam maduda mahaki masasi tungthangba saruk asida kanagumba mana tablauna pairakle. Silaibi masasi khamprek khangi. Silaibi na khangna mamai leithorapa matam maduda masanupi oiduna leirami. Masanupina ima kaidaurage chalo kasu tawdi. Asi hairaga masanupiga pulap puna sangminarakle. Yumjau hek yoba matam maduda masanupina singnana hanglai. Ima nangbu kaidaurage? Ibema napagi ming
Napagi khonjel mamba ama kanagumba amana thong asi thilaga korai aise prap prap thok tu ning lubani adubu napadi waramdri e kaino hairi sibo aduga kon thong asida kanagumba ama su lepaga leirami aise tholaga yingluba matam dasu kanagumba ama tasu leiramdi aduga ina sanglagi haidana torakpasida tabada yamna tu sunglaba khonjel mayam ama su tai aduga sigi leiriba yana khasida su napagi saban mamba ama su leirami sangsilaga yingluba matam dasu asum sangsingki madugi matam maduda nang nai gilengju masida pairaklaga ima isa pulap khangmina khibado asi haidana leiringai matam maduda thonga se muka su kana gumba mana dong launa yang hekta kana thinjin bawrakle silaibi mama masasi khamprek khangi ima yamna kijai kaino tori sibo ibema sini ngasai aingonda ngasai thengna khibado ima isa karino ngasigi imung ngasida tori basi asi hairaga mama masani du yamna kina khanglami ngai haktang lairaba matungda tumin loina laikhre mama masani sedumak pothari nonga laba phawada henthoi banjilaktrabaduda makhoi mayam sangduna thirami adubu thiba yaba thirabasu phangbadi amate hek laikhide henthoi bi amadi masanu pisu wakhal yamna warami asum tawtana hapta muki changse phanglaktri thiba yaba thire adubu phangba kauba laitre masasu phangdrabaduda henthoi sire haidana mathomangam adumak pangthokre asum tawdana henthoi bana phungkiba jaga asi masigi mafam jaga asi ahing khudingi kanagumba ama adum kapalawbagi khonjelasi lepletana mukta bahorkli laika gi miyoi singna su ama matheng japa matamda kire haidana dumak haina bahorkli asum tawdana nongma nomit amadi tombi amadi mangi makhoi su lau saluraba matungda yumda halakpani mamang thangba saruk asida jatra soda maksatuna lairami jatra satlaga lairambaduda khura bu kadai waida sapirubano aise laigi tingi maramda kaikeno khara tawge haidana athapa khunggang amada khongna salubani khura adudi khongna lakpiri se khura buwa dabra kasu thoidokpa waba laiteda nakhoi di kadai da saluriba khura ai khoi sulobuk ta salubani fare adudi khura khara halam lage ko hoi khura asi hairaga du maksakre tung oirapna mangina sumna hayawi tabra tombi sigi maibo oiriba jatra si mina sum ngangna bada chibon khara ngangna bada mantra asuki matik yamna hai ma silam chingsilaga su chapangami hai sibu sumli salo asumne nganglakpa matam maduda mangda saliba jatra su haipetna sonpikna dumaktai mahakna salibado khonglai khara tapthana aduma mahaksu khara tapthana adumak satpa horakli khandida aisu mina khara di ngangna bado adum tadi tai adu asumarandi aikhoisu khangdabanina gyamenga amate hekta adi asi haina jatra suma bukningda kai gumba khara di khankhre asumna sumsakraba matam maduda mangi amadi tombi wari watai khara su sanaduna adumak lakpani mangi nahansi aiga henthoi baga su kai keno khara yu thapam da ngangna khibani nangdi kari ngangna riba yengo to mapangkal aduk sawba mahakna laina yumgi nupi angang singlang phaisalaga thabak solibado kari kino nangna yu asi arembada thak tana migi sangok tongna ba tawre aduga tabak sumana mata sudi laika gi miyoi singa sina nangi nupi si sibon angna rapado nang jamna pambra hairaga magi phanaba khara khaji khaktang nganglubani adubu maga igasi brang lawn hekta sauraga du maksa khirami as ngangna bon thokna wakreda nongbudi nungai ti adubu mana sumne hek mangki basi mahaki matu masada di nungai ramdaba yai adubu magi matau sing aduga hairaga di sikhibana dum hena pharaba janida ma leidana kedoruduino imong asi sumahi langi hoi adubu di sumba adubu piklingai dagi tinarakpa imana bani haidana isu nungai tabadi adumak phauri banida asi hairaga anisi adumak lai ngai haktangi matung da numit adumak takre asomdana jatra maning thonglom da tholai
Jatrana ngasai Mangi na nganghouba pumnamaksin adu mahaki masadasu karigumba khara khalakli. Maning thongda tapna phaudoraklaba matam maduda mahaki masasi nang khanganido haidana murum solakli. Asomdana Mangi nungaina potharingai matam maduda mahaki thong adu kanagumba amana tokdok launa thinba horkli. Mangi mikap thorakli. Masa masu singa sisu loina hekta pop taba makhaya damak pothana duna leiri. Mangi na dumna tawriba mawng mataw singa duda thong ase kanagumba amana hek thilida. Kana ori chano. Asi hairaga Mangi su wakhalda ka hena thudokpa amata khanba tawda mamang thong ado hangdoi. Mamang thong do hek hangdokpa matam maduda masasi asaba nungsit amana humlai. Mahakna yengthokpa matam maduda makhoigi konthong aduda kanagumba misak ama lepaga leibagum mangonda masasi uhalai. Mangina kanano konthong asida lepaga leiribasina kanano aibu haipetang jinglusira. Asi hairaga Mangi konthong thangba saruga somsida mahaksi adumak lakli. Mangina sumasum lakpa tanja aduda mitam masisu adum khara maning handuna satki. Maning handuna hek sakribasina karigi. Kanano sibo? Asi hairaga Mangi su adum angam tanaduna lai. Phagi dagi Mangi apunaba amana pubagum mahaki masasida adumak phawrabani. Mangi su kaikumba amata khanba tawda dum laabani. Asumna ngihaktangi matungda Mangi mahaki masasi akiba tujungba karigumba amata hek phawraktri. Asomdana lai sanariba jatra masasi nokphet tawraga Mangi gi thawai si hatlagi haidana mahaksu wakhalda khali. Oh Mangi nang laklaba natra fai nang mangpham nanga pulap pun hekta mafam pullage henthoi nanga mafam thangnana hekta phumjalage. Nang sunga sai kai keno khara haikibani nang khangani. Asi hairaga jatra su murum solaga mahaksu henthoina phungkiba mafam jaga ado madu taana lakli. Ngai haktang lairaba matungda henthoigi mangpham phungkiba jaga ado madu yaurakli. Asum tawdana mahakna ngasai kaukiba Mangi do lakli. Mangi su mahaki masasi aki tujungba amata su phawba tawda apunaba amana pubagum lakibani. Maiba jatragi manakta hek yauba matamda jatragi sakpham asi akiba phangna kaikumba ama itaw tawraga leirami. Mangi madu uba matamda mahaki masasi khampre khangi. Khura bu mafam jaga asida. Asi hairaga Mangi su kaikumba ama ikhan khallaga leirami. Mangi gi wafam aduda jatrana nang mafam jaga asida nang mampham oningdabro. Jatragi wahai aduda Mangina yara khura na nganglibudu karino aidi ngasai makhadagi kanagumba ama sum yengduna lakpani yum ase phana thaptorakle aduga khura thengnare khura na nganglibu wafam adubu karino. Mangi nang na ngasai ngangkhiba wari mayam singado kari haiba aise lai sanaba hai aduga aise lamchingsilaga susapa hayana haikiba natra. Asi hairaga jatra masa mathanta yamna kiba phanglaba khunu amada nokpa horakle. Jatrana tawriba pumnamaksin asi Mangi di masasi kaino haidana khalakle. Kaino masigi halasina tawribasina khura ai yumda hanaba tawrage. Ai ngaikho nang asai henthoibagi wari su khara sanagiba daine. Henthoibado kadai waidana nokhoi khangbra. Henthoibado nangna lepiba jaga aduda phumkibani. Nang su hauji nangina sasi aina phumgadorabani. Asi hairaga maiba jatra si kheka laun hekta nokpa horakpani. Mangi su mahaki masasina tawriba pumnamaksin asi Mangina jatra si phuragi haidana wakhal khalaklaba kan jatra si phugi haidana sensilakpa matam maduda jatra di masasi swai laun hekta mangkri. Aduga Mangi ki tungda muksat laun hekta leplaga Mangi ai sida leiri. Nangna tawriba pumnamaksin asi kaikumba amata kanaroi haidana masasi kaikumba khara su wa ngangba horakle. Asumna lairingai matam maduda Mangi mahaki masasi kisu yamna kirakle. Khura aigi sasida amutangdi kambiyu. Khura Mangi nangbu siba pamdabrane
ꯑꯗꯨꯕꯨ ꯅꯪ ꯀꯟꯕ ꯉꯝꯃꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯪꯒꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯖꯇ꯭ꯔꯥꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯪꯒꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯗ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯜꯂꯤ꯫ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯥꯏꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯒꯤ ꯃꯁꯥꯁꯤ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯪꯒꯤꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯎ ꯈꯣꯡꯕ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯁꯤ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯒꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨ ꯖꯇ꯭ꯔꯥꯅ ꯄꯥꯏꯔꯛꯂꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯇꯨꯕꯠ ꯂꯥꯎꯅ ꯍꯦꯛꯇ ꯀꯛꯊꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯪꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃ ꯐꯤꯔꯤ ꯐꯤꯔꯤ ꯀꯥꯞꯄꯒ ꯑꯗꯨꯃꯛ ꯁꯤꯔꯦ꯫ ꯑꯁꯨꯝꯅ ꯖꯇ꯭ꯔꯥꯅ ꯄꯥꯏꯔꯛꯂꯤꯕ ꯌꯣꯄꯥꯛ ꯑꯗꯨ ꯇꯧꯈꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯊꯣꯏꯕꯒ ꯃꯪꯐꯝ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯪꯅꯅ ꯃꯪꯒꯤꯒꯤ ꯃꯁꯥꯗꯨꯁꯨ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯅ ꯐꯨꯝꯖꯤꯜꯂꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯃꯪꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯜꯂꯤ ꯍꯥꯏꯅꯗꯅ ꯃꯌꯥꯝ ꯑꯁꯤ ꯁꯣꯔꯣꯛ ꯆꯠꯄ ꯉꯝꯅꯗꯦ꯫ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅꯁꯨ ꯍꯦꯛꯇ ꯄꯨꯝꯅꯤꯟ ꯅꯤꯜꯂꯒ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯆꯠꯄ ꯑꯃꯠꯇ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯋꯥ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯥꯝ ꯑꯁꯤ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯁꯤꯅ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯈꯟꯅꯔꯕꯅꯤ꯫ ꯃꯥꯏꯕ ꯖꯇ꯭ꯔꯥꯗ ꯍꯪꯅꯕ ꯇꯧꯔꯕꯁꯨ ꯃꯥꯏꯕ ꯖꯇ꯭ꯔꯥꯁꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯐꯝ ꯖꯒꯥꯁꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗꯨꯗ ꯃꯌꯥꯝ ꯑꯁꯤꯁꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯃꯊꯥ ꯂꯣꯏꯅ ꯁꯥꯟꯅꯔꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯅꯤ ꯈꯔ ꯇꯧꯔꯒ ꯃꯐꯝ ꯖꯒꯥꯁꯤ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯄ ꯉꯝꯅꯗꯦ ꯍꯥꯏꯗꯅ ꯃꯥꯏꯕ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯕꯤꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯏꯕ ꯆꯥꯎꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯃꯐꯝ ꯖꯒꯥꯁꯤꯗꯤ ꯅꯈꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯊꯤꯅꯔꯤꯕ ꯃꯤ ꯑꯅꯤꯈꯛ ꯌꯥꯝꯅ ꯋꯥꯅ ꯁꯤꯉꯝꯗꯅ ꯁꯤꯈ꯭ꯔꯦꯗ꯫ ꯁꯤꯒꯤ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯋꯥꯏꯗ ꯂꯩꯔꯤꯕ ꯎ ꯄꯔꯦꯡ ꯍꯧꯔꯤꯕ ꯖꯒꯥ ꯑꯁꯤ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯊꯋꯥꯏ ꯑꯅꯤ ꯁꯤꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯊꯋꯥꯏ ꯑꯅꯤꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯀꯞꯂꯤꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯃꯛꯇꯗ ꯊꯋꯥꯏꯁꯤꯒꯤ ꯍꯛꯆꯥꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯊꯣꯛꯇꯨꯅ ꯀꯞꯄꯅꯤ꯫ ꯅꯈꯣꯏ ꯅꯍꯥꯟ ꯃꯈꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄꯅꯤ꯫ ꯑꯣꯖꯥ, ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ? ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯥꯏꯕ ꯑꯃ ꯂꯩ꯫ ꯃꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯇ꯭ꯔꯥ ꯀꯧꯏ꯫ ꯖꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤꯅ ꯃꯍꯥꯛꯀꯤ ꯊꯧ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯈꯖꯤꯛ ꯈꯔ ꯈꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯐꯨꯝꯅꯕ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯑꯒ ꯐꯨꯝꯕꯅꯤ꯫ ꯃꯤ ꯑꯅꯤ ꯁꯨꯔꯛꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯍꯥꯠꯄ ꯂꯦꯞꯄꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯊꯤꯡꯍꯧꯕꯅ ꯐꯩ꯫ ꯅꯈꯣꯏꯅ ꯂꯥꯏ ꯁꯥꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯐꯖꯅ ꯐꯥꯔꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯃꯁꯤ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯄ꯭ꯔꯥ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯗꯕ ꯌꯥꯔꯣꯏꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯝꯂꯒ ꯌꯦꯡꯉꯁꯤ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯖꯇ꯭ꯔꯥꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯏ꯫ ꯑꯁꯣꯝꯗꯅ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯃꯪꯒꯤꯒꯤ ꯍꯛꯆꯥꯡ ꯐꯨꯝꯈꯤꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯐꯨꯝꯈꯤꯕ ꯃꯐꯝ ꯖꯒꯥꯗꯨ ꯃꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗꯨꯗ ꯀꯞꯄ ꯂꯥꯎꯕꯗꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯦ꯫ ꯖꯇ꯭ꯔꯥꯅ ꯉꯁꯤꯗꯤ ꯁꯥꯁꯤ ꯇꯌꯥꯡ ꯇꯁꯣꯏꯕ ꯑꯃ ꯏꯇꯧ ꯇꯧꯏꯗ꯫ ꯂꯥꯏ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤ ꯑꯩꯕꯨ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯇꯣꯛꯂꯒꯗ꯭ꯔꯥ? ꯇꯣꯛꯄꯗꯤ ꯌꯥꯔꯣꯏ, ꯑꯗꯨꯝ ꯁꯥꯟꯅꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯁꯨ ꯐꯥꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯖꯇ꯭ꯔꯥꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯛꯇ ꯐꯥꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯕ ꯖꯇ꯭ꯔꯥꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨ ꯃꯆꯥ ꯃꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯧꯊꯣꯛꯂꯤ꯫ ꯂꯥꯏ ꯁꯥꯟꯅꯕ ꯐꯥꯔꯦ, ꯚꯨꯠ ꯃꯄꯤ ꯐꯥꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯂꯥꯡꯕ ꯍꯧꯅꯔꯛꯄꯅꯤ꯫
ꯖꯇ꯭ꯔꯥꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ, ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯄꯗꯨꯗ ꯀꯟꯕ ꯑꯃꯠꯇꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯖꯇ꯭ꯔꯥꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯃꯪꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯪꯁꯨ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯍꯦꯟꯊꯣꯏꯕ ꯑꯃꯗꯤ ꯃꯪꯒꯤꯒꯤ ꯐꯨꯝꯈꯤꯕ ꯖꯒꯥꯗꯣ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯣꯄꯥꯛ ꯇꯧꯔꯒ ꯍꯣꯒꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯄꯨꯝ ꯑꯁꯥꯒꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯃꯅꯝ ꯑꯁꯤ ꯍꯦꯛꯇ ꯋꯥ ꯋꯥ ꯂꯥꯎꯅ ꯅꯝꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯅꯔꯤ, ꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯁꯤꯂꯩꯕꯤꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒ ꯃꯪꯒꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯂꯤ꯫ ꯃꯪꯒꯤꯅ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕꯅ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯈꯔ ꯄꯠꯊ ꯄꯨꯝꯊꯔꯕ ꯇꯧꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯞꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯖꯇ꯭ꯔꯥ ꯃꯁꯥꯁꯦ ꯍꯤꯡꯅꯕ ꯍꯥꯏꯗꯅ ꯂꯩꯗꯅ ꯆꯦꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝ ꯑꯁꯤꯅ ꯖꯇ꯭ꯔꯥꯁꯦ ꯍꯥꯠꯂꯣ ꯍꯥꯏꯗꯅ ꯍꯥꯠꯇꯣꯛꯏ꯫ ꯎꯀꯛ ꯋꯥꯀꯛꯅ ꯈꯔ ꯊꯣꯡ ꯑꯗꯨꯒ ꯅꯨꯡꯇꯨꯝꯅ ꯈꯔ ꯁꯨ ꯇꯧꯔꯒ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯃꯥꯏꯕ ꯆꯥꯎꯕꯤꯁꯨ ꯀꯧꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ, ꯑꯗꯨꯒ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯖꯇ꯭ꯔꯥꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯄꯗꯨꯗ ꯆꯥꯎꯕꯤꯅ ꯑꯁꯨꯝ ꯍꯥꯏꯔꯛꯏ, ꯑꯣ ꯆꯨꯝꯅ ꯈꯛꯇꯪ ꯋꯥꯔꯛꯑꯣ ꯍꯥꯏꯔꯒ ꯅꯈꯣꯏꯗꯤ ꯍꯥꯠꯇꯣꯛꯑꯕ? ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯗ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗꯕ꯭ꯔꯣ? ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯕꯗ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯇꯧꯒꯗꯣꯔꯤꯕ꯭ꯔꯣ? ꯁꯪꯁꯀꯥꯔ ꯇꯧꯁꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯔꯁꯤ, ꯀꯣꯝ ꯑꯁꯤꯗ ꯑꯗꯨꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯝ ꯑꯃꯗ ꯄꯨꯂꯞ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯝꯂꯤ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ലാꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ, ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯪꯁꯀꯥꯔ ꯇꯧꯔꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯖꯇ꯭ꯔꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈ꯭ꯔꯤ꯫ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ, ꯖꯇ꯭ꯔꯥꯅ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯥꯎꯕꯤ ꯂꯥꯛꯂꯒ ꯂꯥꯏ ꯈꯨꯔꯝꯕꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯩꯀꯥꯏꯁꯤꯗ ꯐꯠꯇꯕ ꯃꯥꯏꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫